Manipurda tonganba administrative unit ama semlakpada Nagagi lamsing sokpa yaroi haina Minister Awangbou Newmai na phongdokre. Wafam asi Naga People's Front NPF Manipur State Unit ke President Anirak Oiraklaba Manipur lenga ke Minister Awangbou Newmai bu amukhana party asigi State Unit asigi ahumlak suba President oina khankraba matung mahakna phongdokhibani. Ngasi Kohima da leiba NPF Central Office cha pangthokiba mifam amada mahakpu NPF Manipur State Unit ke ahumlak suba term ge President oina khankhibani. Mahakna famasi mathang kumja Englishing aniga kunga mari dagi Englishing aniga kunga nipan fawba pugani. Nauna Manipur Unit ke President oina khankraba matungda Awangbou Newmai na phongdokibada NPF Manipur Unit ke maikai dagi Manipur da tonganba administrative unit amagi damak makhal amatagi thorang torokpada Nagagi lamsing sokhalloidabani. Amasung hariba thorang asi tawraktringai mamangda Naga singa khanaramgadabani haiki. Loinana Naga peace process ke solution asi framework agreement ta yungfam oiduna purakadabani. Manipur da hojik thokliba irang asi atopa leibak tagi mitop sing changsilakpadagi oirakpani hairaduna Naga MLA amatana Manipur gi integrity gi matangda sokatpa cherol amata khodiek pi ki balaite haina sofongdokhi.